ngasi numida waram phongkhiba tongan Manipuri sifongsingi maruibi ipausing myamna thamjagi ahanbada kanglaipa ki Mairar Minister phongba Manipurasu Kargil Bijoy Diwas Palan thoram pangthokre November 19 digi sayol amasumna leimakhongda army recruitment tawragani Chief Minister kumza English singamapan maudraga mapan gi me ahum dagi sayedumaki July 13 fawba Pakistan lanmi sona kiba Kargil lanfamda mariba ki damak thawai katkraba laikhidraba Bharat ki Lanmi Singi Ningsing Thoram Chief Minister N. Birena Lusingduna Kargil Bijoy Diwas ngasi ahanba Manipur Rifles ki basket hall pangtokre Thoram aduga mari lainana Kargil lanfamda laikhidraba Bharat ki thawna faraba Lanmi Singi mafamda Chief Minister N. Birena Lusingduna mapung phaba ikai khumnaba phungdokre Thoram aduga mari lainana wa ngangladuna Chief Minister N. Birena phungdokhibadi India ki ngamkhaida lona sangsilaktuna leba sigi ningtambada singnarakhiba Pakistan gi Lanmi sing ngasi numit asida Indian Army na mapung fana tathukmangki numit humdraga marini sangna Pakistan Lanmi sing gi mathakta sadaki operation aduda Manipur gi yauna India gi Lanmi sawnga ga kunga terena thawaina pontapiki mama leba ki damak thawai kai kraba athauba Lanmi sing adugi mathawna maring jenadu aikoina ningsing pamthoi haiduna thauramasi lebak sinba thuna pangthokpana ki Chief Minister Makhatana hai satliba saye sigi November 19 digi sayola masupna laimakhongda army recruitment tawbagi thoram pangthoklagani mamangda army recruitment asi Dimapur gi Ranga Pahar da tawrami maduda Manipur masa sing satpada yamna kudong sadaba mayukna badanatana recruitment rally du yohandi haibigi pn da kya lakhi masidanatana interview yoraba matungda result phangi haibigi complaint kya sulakhi adubu khudong sadab kya si kohonanabgi damakta laingana thabak pekhat pahore ki Chief Minister Makhatana phungdokhibadi hiramasiga mari lainana handak mak masamana Union Defense Minister Rajnath Union Home Minister Amit Shah ga unaduna Manipur Army recruitment gi thoram pangthoknaba wari sanare Makhatana Eastern Command gi General Kalaka ga unaduna su wari sanaba sigi phal oina saliba saye sigi November 19 digi sayol amasupna Manipur leimakhongda army recruitment thoram pangthokpagi ayaba si pirakhibana haki Chief Minister hai Bharat lairiba army officers singi manungda percentage yengbada Manipur na yamna heli Manipur gi army officer paramilitary officer air force amadi navy na singba officer sing yamna lebe heli masigi damakta su Bharat ki miyam gi mamangda saktok sabalai Maduna Manipur gi laimakhongda army gi recruitment ready asi pangthokadori bani amukka hena afaba army officer sing atai army navy air force amadi atai army officer sing hena Manipur gi puthokpagi khudong sabadu fanglagani Maduna Bharat amasung Pakistan 1999 da sonakhiba Kargil gi lanpham maduda maribak ki damak thawaina pontha oikraba laikhidraba thawna phaba lanmi singi maphamda matik sana ikai khunaba utpham thoi makhoibu kaidongai desu kawpham thokti haki Ngasigi thora maduda Mohut Minister Y. Kemsan, Health Minister Dr. Sapam Ranjan, Works Minister Gubidas Konthauzam, Minister Hekam Dingo, Minister Nemsa Kip Ganamadi, atai MLA sing sargaki. Thora maduda Chief Secretary Manipur Police ki makok thongba DGP na DGP P Dongel amadi, atai police officer na singba kaya sargaki ari. Makasa tarakpoina to papawmana Manipura National Education Policy 2022 satna hananaba thorang leire NEP gi guidelines na yaba mongda satna hangani Minister Basanta NEP gi syllabus ta Manipur gi hero singgoibi itihas singmi tami masin mana oina nungsina horakhibi gi puari gi oiba wakhalon chenba wari kaya yonsi MLA Ranjit Manipur National Education Policy NEP satna hananaba thorang leiri adubu policy sigi ground reality ga sunaba NEP guidelines na yaba mongda semdok semjin tawduna satna hananabagi pandam lai hain Education Minister TS Basanta Kumar nga satakhibe assembly session gi wang pakhum gi matamda Congress ki MLA Keranjana hanglakpo hang gi pakhum piraduna phongtokre Taragani suba Manipur Legislative Assembly gi nini suba session gi nini sanma numita tungan department gi makada opposition members sing na hanglakpo hang gi pakhum pikhi Ayuk pung taramuthu taba matamda speaker TS Haidrabatana share lawduna phangkiba session adagi wang pakhum gi session da Sugunu Kendra dagi karakpa MLA Keranjana National Education Policy ki matangna hangba star question taraga mathu gi pakhum da Education Minister na house ta thamkibadi State asida NEPSC satna hananaba thorang leire masida hanagi class 10 amadi class 12 ki exam conduct toriba bosem amasum kosem ga karisu mari leinade
हानगुम हाइरिबा अनि असि अदुमक लैगनी हाइबगी वाफम थंबगा लोइना NEP असि स्टेट असिगी येंगलगा सानागदबा मोंगदा अमदि NEP की गाइडलाइंस ना याबा मोंग सेमदोक सेमजिनसु तौनबगी थौरांगसु लೈ हाइबा वाफम हाउस थमखि Education Minister na House Thamki Wapam Sitar Bamatung MLA Ranjana House Thamki Wapam di National Education Policy Syllabus ta Yahonana ba Manipurgi hero singweba itihas singmi tami masin mana oina nungsina horakibigi puwari huebu wakhalon chien ba wari kaya thangta masak sing hapnana ba kari kari thorang lerbage hiramasigi matang da akhang hai singa tanara bra hain songki mana makhata na House Thamki Wapam di Barat lengak na National Education Policy 2020 asi launch tokre policy asi ek onduna satna halakpa matamda Manipur gi tungi lebak lepkadaba oibana aduki matik seksil hobu mathautai National Education Policy Manipur satna hananaba tharang leirabanina policy asi karamba matamda gi satna hangadagi amasum state ki ground reality ga sunana National Education Policy guidelines na yaba mongda satna hananaba pandam lei han Education Minister na House Thambi Krabanina state asigi ground reality du kari karino hauzik semdok pagi thabak haurabra haine su ke ranjan owangaki MLA ke ranjit ki wangi pakhumpi redun Education Minister TS Basant Kumar House thamgibidi National Education Policy si Bharat ki oina ahan bo oina 1968 laukthokuna satnahan bauki anisuba NEP na kumza English nga samapan Marfuga taruk aduga ahum suba NEP na 2020 gi July kunga mapanda Union Cabinet ta pass tawduna Bharat pumru satna bauki mathangi policy ma laktriba phawba ahum suba NEP asi satna gani haina House thamki Education Minister na makhata na House thamki bidi National Education Policy si satna na hauzik different roadmap job out tawraga implement tawba hore hiramasiga mari leinaba meeting tawduna thabak paikali Maharashtra mari Karnataka rasu NEP implement tawba hokre ground reality haibisi maruoiba mani NEP da yauribasi ministry gi makhada sada kuntra local content hapiyai aduga concurrent subject oibana center ga tanaraga sada kuntra local content hapayabigi provision lei haki minister na makhata na House ta thamkibidi sada kuntra hapasida state ki oina culturals Tradition Chief Minister and Variant Sia Loroga CM office su meeting pangtokre meeting adugi roadmap amagi manungsana class 6 ta leiba mahiroi singi thangta hapkadra class 8 na karamba Manipuri cultural icon hapnabagi matangda akhang ahai singi advice longnaba hotnari habu wapam su House ta thamki haina paws na palakli makasa tharak poina to papawamana COVID-19 laina thengnana ba lengakna khongthang kya lakhali Ranjan Lengana lamdam sigi ngami sing yokhana ba thabak paikali dingo ngasi assembly mi phamgi wang pakhum gi matamda khangabo kendra gi MLA Surja Kumar Okramna Manipur nomu gi COVID-19 positive oiba mi gi masi hengalakli ba sigi matangda lengana kari karamba khongthang da kholabagi haina star question hoin hangkre opposition MLA Okram Surja Kumar na hanglakpa star question ahungi pakhum piraduna Health Minister Dr. S Ranjan House thamgibdi COVID-19 laina asi thiengnaba lengakna tungan khongthang sing lokatuna lakli surveillance and testing gi saruk henganaba COVID na naraba miyoi singi phamung masing hengar hanba madi hiram kudimakta analeng gi thabak sing phakatna ba honari mathau ta ba hidak sing amadi equipment sing matik sana phangana ba honaba vaccination gi drive hengar hanba yauna thaurang kya pakhali amaromda hairiba laina laisat asibu thiengnana ba honabada mang thana sangsiliba Maipun ana layengi thabak tawribi staff singda pigdaba honorarium gi award pa saruk sing pithoknaba thorang tawre haba welcome su House ta thamki thamoiban kendra gi MLA Joy Kisana fish farming scheme grant gi matangda hangba star question gi pakhumda fishery minister hais dingona loktak livelihoods mission amadi pradhan mantri Macha Sampada Yojana PMMS wa gi makhar state asigi nga yoktuna hingliba fish farmer sing yokhatnaba honari Loktak livelihood mission ki makhara fish farmer singda case culture hongdoknaba pen culture amadi seed production unit hangdoknaba honabada mating piri aduga PMMS wa gi makhada sari hangdokpa construction of ponds rearing ponds biofloc units input support singju piri hain House thamkhian su paus na phungdorakli atopa pawamadana ngasi assembly mi phamna tungan ba demand manga gi apun ba senpam lupa crore taraga nipan ga lising humdra ga saniga humfugumapan pass tawkre
ngasi chatakhiba Manipur Legislative Assembly ki ani suba session gi nini sanba numita House ki leaders oriba madi home gi in charge puriba Chief Minister N Berena Manipur Appropriation Bill ani House to introduce tokre ngasi ayu pung 10 taba matam gi Speaker TS Hector share lauduna phom haukiba session aduna finance ki charge piriba House ki leaders oriba Chief Minister N Berena Appropriation Bill ani ahanbada Manipur Appropriation number 3 Bill 2022 Bill number 11 of 2022 amadi Manipur Appropriation Bill number 5 Bill 2022 Bill number 13 of 2022 ani asi House ta introduce toki 2017 to 2018 gi excess grant gi oina tungan ma demand manga gi apun ba senpam lupa crore taraga nipan ga lising humdra ga subni gi sani ga humfu ga mapalom gi senpam asi satakhibe assembly session amat oina pass tokre Macha tarak point na to papam regular register amadi controller haptuna DMUC hana mapung faba university u hello masing amdrabdi education minister amadi director lemna phamthado emsu Manipur university amada natana ahumari linkhatlakpada emsu no athingma leiti taran oi adubu dana manjuru university si hana mapung faba ohenduna regular register regular controller amadi non teaching staff sing asi hana hapkho University sigi thabak thorom khudimakta daita lobu ngamloidaba oirabadi education minister education director khudaktagi lemna pham thadokpiu haina all Manipur students unions MSU gi vice president Leirabi athobana phongdokre ngasi MSU na directorate of university and higher education so lonchinduna khongjang sangsingre MSU gi vice president general secretary HRD secretary na lusingba MSU gi ama laktuna office adu so lonchinbagi khongjang sangsinkhibani protest aduga mari lainana MSU gi vice president Leirabi athawun hai DMUC head university olakpadagi admit card pibada mark sheet pithokpada asoiba kya lairibasi makok thongbu administration salariba soire heba takani university ama oina laukthokraba matung university ama gi lephum thokpa regular register controller non teaching staff laitabana mahiroi kya gi wakat pham khanglaktabana DMU gi mahiroi kya awaba phibam ama mayuna duna lakpa sahi amsilate phibam asi ubadagi MSU na mapung fawa university uhenanaba mari lenaba lenga ama department na kana taksin duna lakhi masidana tana director memorandum fawa pisingkre aduba punama asi thabak to onthokpagi muhutta anaba university ama amuk link khatna bonari university masing hengatpada mahiroi singidi aduki matik kana bapi haiba khangi adubo hanagi Manipur gi amata ngairaba DMU asi phawba mapung phanba ngamdaba ngasigi lenga asi yamna pende director gi maikaidagi su university gi thabak khudima directorate of education yuna paidi makhoi gi hak yaudi hena phongdokhiba lebak thibani mahiroi singi admission da khonggalibi yamlaba senpamaduna kanada sinaki haina sumang hangki loinana university asigi thabak thorom khudimakta daita lobu ngamloidaba oirabadi education minister education director khudaktagi lemna pham thadopiu DMU bu mapung fawa university uhendriba phawba MSU na lepa leitana khongjang sangsin higani haina su lengakta section wafung thamki atopa pawmana ward member oidibi Nupi amana uzawala scheme gi makhada gas set pigani haiduna miyoi kyadagi lupa lising ahum phawba khongatle Robin Thobal district ki manung chanba Samaram Gram Panchayat ki ward member oirambi Nupi amana uzawala scheme gi makhada sakthong gas set pinabani haiduna miyamda lupa lising ani ga sawadi lising ahum phawgi sangda khongale mari lainaba authority na miyeng sangbiu haina miyamna wakalakli ilamsigi matangna ngarang gram panchayat asigi miyamna mipham ama pangthoklaba matungna pawmisinga unaba mada ngangbam Robin kauba miyoy amana phongdokhibadi handak pangthokkodoriba panchayat ki mikhalda Samaram GP digi Pradhan Mireb Oigeni haina thorang toribi Nupi amana uzawala scheme gi makhada sakthongya set pigini haiduna yamdagi sel oina lupa lising ani ga sawadi gi lising hum phawgi sangda khongale Robin masamaktagi ju senphamasi khongatpada yaukre haina phungdokhi mana makha tana pawmising da phungdokhibidi bara lengana pakhalagdiba phajakhra scheme asigi makhada miyamda namthak toroga sel khonggatlu haibigi ayaba karamna authority na pibano haibidu mari leinabasingna thigatpiu sel lawpham thoktabada namthak toroga miyamdagi lawkiba selsing amuk masa da handopiu haina sumangna makha tana phungdokhi Makasa tharakpoina kangla pawda phongba topa pawmana luhongduna masa Leirabi Nupi ama Mapuroibana otnaiduna tanthorakle
luhongduna masanupi ama Leiraba nupi ama Mapuroibana atopa nupaga mari leinai haiduna aranba SARS tawduna tamthin otnaiduna khungawnaraga thadorakle haidi masigi matana ngasi nungtil press kapta paumi singa unabada nupi esigi apokpi kaksung district ki sora Macha Leikai digi miss amuyaina paumi singa phongdorakhibada haukiba thasigi tang taraganithoi gi numidang pung tararam tabada masagi sei kunganithoi surabi nupi esina tumduna leiringai maki Mapuroiba MD Sajid Khan sora Macha Leikai da leibasina makhoi Leikai da leiminaba amagi photo paiduna tamthina otnaibada phubuga loinana masam kakthatpiraktuna khongoina bikhraidi makhoi ani si masa masa yanaduna selabasu imung manungi mama mapana yanadabana maram oiraga anirak sen chongduna tawkhibadigi English singaniga taragani pangi February thara lohongkhibani nupi masa adu ot naibigi matangda tang taraga mapana kaksing police ki SP da si thakrabasung si phawda action lokhat piraktabadigi Manipur Human Right Commission wakatuna si thakre asiguma nupi bu ot naib miyoi singi mathakta mari lainabasingna yengsinbiyo hainasu pausna phongdorakli makasa tharakpoina topa pawamana Sonia bu idi na kokhatpigi mayokta Saitragahagi khongjang sangsinkre Congress ki lusingbi Sonia Gandhi bu Enforcement Directorate na samanthaduna kawbagi mayokta AICC na khongjang sangsinkre Delhi da leiba AICC gi head office ta tuwan malebak sindagi lakpa Congress ki lusingbu kayana saruk yaduna national level gi thakta Saitragahagi thakta khongjang sangsinki ngasi gi khongjang adura hana Manipur gi deputy CM oiramba CWC gi member ge khangam saruk yakhi amaramda Manipur da su MPCC na sinduna Congress bawanda Saitragahagi khongjang sangsinkre tharamadu da MPCC gi vice president Telo Taman hai National Herald paper ama leiramba aduda paisa thadakhiba adu money laundering ni haina SARS tawduna Sonia Gandhi bu kokhali masi maram sati ngasi phawbada ED na kauribasi FIR amata yawde amasum reason amata lekti masi makhoigi baseless oiba illegani matam manganana ba kawbani National Herald hairiba paper si matam amada British ki matam da independence phangnana ba hona ba matam da asoba role ama laukiba adugi dama makhoina down tower matam adu da Congress na mateng pangna ba loan pibani money laundering na ti haina su phongdoki haina su paus makhatana palakli tentang na thamjagi atopa pauksi maduna sumna phongli Manipur hanagi oidrei thabak khudimak maril sumna satna bahonari ngamkhai paringda police outpost kunthraga mari linglagani chief minister sel thungi SARS puri ba chief minister en berena haikre state asigi sel thungi phibam senthok leitabana tawningba sakot thorang scheme sing pangthok pangamdana leri adubu state asigi sakot thorang sing maril sumna purakna ba prime minister gi lising makhara purakna ba kana honari state asigi law and order khara farak pasida mapan gi miyai kya laktuna Miss India pangthokna ba hairak palaire Duran kapsu state asida ahan boina tawadori Indo memar ngamkhai paring police outpost kunthraga mari sanaba jiri ngamkhai da outpost taruk sanaba lupa crore marfu sanction laire highway protection force ki mota tara suba tara mathu suba IRB na mochina ba haidoktana lairiba recruitment gi phal assembly session hek loibaga haidoklagani thabak ahang ba lairiba posting sel thungi phibam yenglaga launaba thawrang lairaki wafam singasi ngasi taragani to suba Manipur legislative assembly gi nini suba mifam gi finance ki demand gi khana nainabada opposition Congress ki MLA Mega Chandra na puthokliba budget asi miyam gi oidre BJP lenga ki ahan ba tamda imung amada miye ama thabak piba drug ki wafam ngarang hansu lukhaujai jogi masanopi Guwahati da drug phakiba GST wanghalaga loan launaba BBIP guest house sanaba food court gi loan launaba atei kya sabada pikiba observation gi pakhum da chief minister na sabara phongdokhibani chief minister na Mega Chandra gi demand discussion gi observation adu gi makha tab role da hakibada Manipur English ngani ga taragani pan war on drug amadi school forgotten mission hawdokhiba si drug gi wafam lairamdraba school sing pharam lagadi hawdoknam roi Prime Minister Narendra Modi gi asan miyeng da state asida su thaba kudima streamline da purakna bonari hanadagi mapandagi loan launa bhona bada awa boikibadu handak PM gi miyeng makhada new bank digi lupa crore sam singamaga sanipan lawba emergency gi ayaba lairi hanadi lupa crore sani dagi hena lawba yaramdabani war on drug thingna bonariba sidasu MLA sing sarugyasi
Handak hargi wathok laikibadu har laitabagi nate MLA sing da sinakibadu MLA sing miyamgi miyoni Leikai amada har yelinged Leikai amada yendre habini amukta da yadabagi ni haki loisilak point ngasi state chi goriba COVID-19 update myam na thamjage ngasi goriba positivity rate chi 9.0% ni aduga apun boina miyoi maudraga mathoi ngasi nauna COVID-19 na positive oiba thengnare aduga miyoi apun boina miyoi lising masumnagi taraga homdoina COVID test tokhi ngasi COVID-19 na positive oiba thengnarakraba miyoi maudraga mathoi si Bishnupurdagi taraga nithoi Sandel dagi ani Chusampurdagi tare Imphal East dagi taraga homdoi Imphal West dagi kuntraga mapan Kaksing dagi manga Kangpokpi dagi ama Senapati dagi taruk Tamenglong dagi ama Tengnopal dagi ama Thaubal dagi ani Urkhul dagi ani punamiyoi maudraga mathoi nainasu ngasi status update on COVID-19 nasu report tauri How's it going to the man power simatang lusinjage mas myam puna ana update ngaminasi and thank you.